ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯅꯤꯡꯊꯧ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃꯗꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯂꯥꯟꯐꯥ ꯑꯍꯨꯝꯈꯛ ꯑꯆꯧꯕ ꯍꯤ ꯑꯃꯗ ꯂꯥꯟꯃꯤ 200ꯃꯨꯛꯅ ꯐꯥꯔꯒ ꯄꯨꯔꯤ꯫ ꯍꯤ ꯑꯗꯨꯁꯨ ꯍꯤꯌꯣꯜꯂꯣꯏ 100ꯃꯨꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯜꯂꯒ ꯃꯣꯟꯗ꯭ꯔꯪꯒꯤ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇꯨ ꯇꯝꯅ ꯊꯧꯔꯤ꯫ ꯂꯥꯟꯐꯥ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯑꯃꯨꯖꯥꯎꯒ ꯌꯥꯏꯐꯕꯒ ꯄꯨꯟꯁꯤꯕꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯈꯨꯠꯇ ꯌꯣꯠꯍꯤꯡ ꯊꯥꯡꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯏꯁꯤꯡ ꯏꯊꯛꯅ ꯍꯤꯗ ꯌꯩꯁꯤꯟꯕꯒꯤ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯃꯣꯏ ꯑꯍꯨꯝꯅ ꯐꯝꯂꯤꯕꯗꯨꯗ ꯏꯁꯤꯡ ꯆꯕꯥꯛ ꯆꯕꯥꯛ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯃꯨꯖꯥꯎꯗꯨ ꯏꯁꯤꯡ ꯄꯨꯡꯂꯨꯞ ꯂꯨꯞꯈꯩ ꯍꯥꯏꯔꯛꯏ, "ꯄꯨꯟꯁꯤꯕ, ꯑꯩꯈꯣꯏꯒꯤꯁꯦ ꯐꯥꯔꯤꯔꯣ?" "ꯐꯥꯔꯤꯅꯤ ꯏꯇꯥꯎ." "ꯑꯣ, ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯦꯕ, ꯈꯨꯠꯇ ꯌꯣꯠ ꯄꯨꯜꯂꯤꯁꯦ ꯁꯨꯝ ꯃꯥꯜꯂꯛꯄ ꯑꯗꯨꯏꯅꯦ." ꯄꯨꯟꯁꯤꯕꯗꯨ ꯑꯃꯨꯖꯥꯎꯗ ꯄꯩꯉꯩ ꯌꯦꯡꯉꯤ꯫ ꯑꯃꯨꯖꯥꯎꯅ ꯑꯃꯨꯛ, "ꯍꯤ ꯈꯨꯆꯥꯎꯁꯦ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯂꯥꯟꯃꯤ ꯈꯨꯌꯥꯝꯁꯦ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯔꯤꯌꯦ, ꯍꯤꯗꯒ ꯇꯣꯡꯉꯤꯁꯦ." ꯌꯥꯏꯐꯕꯒ ꯄꯨꯟꯁꯤꯕꯒꯗꯨ ꯑꯃꯨꯖꯥꯎꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯉꯤ꯫ ꯌꯥꯏꯐꯕꯅ ꯄꯨꯟꯁꯤꯕꯗ, "ꯑꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯏꯇꯥꯎ? ꯈꯨꯗꯣꯡꯊꯤꯕꯁꯨ ꯐꯅꯌꯥꯝ ꯅꯪꯂꯦ, ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯝ ꯄꯪꯉꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯦ ꯏꯁꯤꯡꯗ ꯏꯟꯊꯔꯝꯃꯁꯤꯔꯥ?" "ꯏꯟꯊꯔꯣꯏꯁꯦ ꯏꯇꯥꯎ, ꯃꯥꯒꯤ ꯈꯨꯄꯪꯁꯦ ꯊꯕꯛ ꯀꯥꯟꯅꯔꯛꯀꯅꯤ." ꯍꯤ ꯑꯆꯧꯕꯗꯨ ꯌꯦꯡꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯂꯦꯞꯇꯅ ꯊꯧꯔꯤ꯫ ꯂꯥꯞꯅ ꯌꯦꯡꯕꯗ ꯍꯤ ꯑꯗꯨ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯕꯤꯟꯗꯨ ꯑꯃ ꯇꯥꯎꯕꯒꯨꯝ ꯎꯔꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯍꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯁꯤꯡ ꯏꯄꯣꯝ ꯃꯆꯥ ꯑꯃꯁꯨ ꯄꯤꯛꯅ ꯁꯥꯡꯅ ꯏꯟꯅꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤꯖꯥꯎ ꯑꯗꯨ ꯃꯣꯟꯗ꯭ꯔꯪꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯕꯣꯔꯥꯖꯥꯎꯒꯤ ꯂꯩꯕꯥꯛ ꯌꯧꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯍꯤꯗꯒꯤ ꯀꯨꯝꯊꯍꯜꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯈ꯭ꯋꯥꯏ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯑꯃꯨꯖꯥꯎꯅ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ, "ꯄꯨꯟꯁꯤꯕ, ꯑꯩꯈꯣꯏꯒꯤꯁꯦ ꯐꯥꯔꯤꯔꯣ?" ꯌꯥꯏꯐꯕꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅ, "ꯅꯠꯇꯦ, ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯤꯅꯦ. ꯅꯪ ꯍꯣꯔꯦꯟ ꯆꯥꯛ ꯌꯥꯝ ꯆꯥꯎꯀꯣ, ꯄꯨꯛꯂꯥꯎꯕꯤ ꯃꯥꯟꯕ." ꯑꯃꯨꯖꯥꯎꯗꯨ ꯃꯃꯥꯡ ꯊꯪꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯄ꯭ꯔꯨꯞ ꯄ꯭ꯔꯨꯞ ꯊꯦꯡꯖꯤꯟꯅꯩ꯫ ꯄꯨꯟꯁꯤꯕꯒꯤ ꯂꯨꯈꯝꯗ ꯂꯥꯟꯃꯤ ꯑꯃꯅ ꯇꯨꯡꯗꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯄꯨꯟꯁꯤꯕꯗꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯑꯣꯏ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯗꯥꯏꯅ ꯀꯠꯇꯤ ꯊꯥꯔꯛꯀꯅꯣ ꯂꯥꯟꯃꯤ, ꯏꯃꯥꯎꯒꯦ ꯇꯧꯏ." ꯂꯥꯟꯃꯤꯗꯨꯅ ꯄꯨꯟꯁꯤꯕꯗ, "ꯍꯩ, ꯇꯨꯃꯤꯟꯅ ꯆꯠꯂꯣ. ꯂꯥꯟꯐꯥ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ. ꯆꯩꯅ ꯀꯜꯂꯛꯇ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ." "ꯏꯁ, ꯋꯥꯔꯤꯒꯗꯤ. ꯑꯗꯣ ꯂꯨꯈꯝꯗꯗꯤ ꯊꯥꯔꯛꯀꯅꯣ, ꯀꯣꯛꯆꯤ." ꯄꯨꯟꯁꯤꯕꯅ ꯑꯃꯨꯖꯥꯎꯗ, "ꯑꯣꯏ ꯑꯃꯨꯖꯥꯎ, ꯅꯪ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ ꯃꯅꯤꯡꯗ ꯆꯠꯂꯨ ꯂꯥꯎ, ꯅꯠꯇ꯭ꯔꯒꯅ ꯅꯪ ꯂꯩꯒꯦ ꯂꯩꯍꯧꯔꯣ." "ꯂꯥꯟꯃꯤ, ꯑꯃꯨꯖꯥꯎꯁꯦ ꯊꯥꯗꯣꯛꯂꯝꯃꯣ. ꯂꯩꯐꯝ ꯆꯤꯟꯅꯕꯅꯤ. ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯕꯅꯤ, ꯃꯣꯠꯁꯨ ꯌꯥꯝ ꯃꯣꯠꯄꯅꯤ, ꯊꯤꯕꯣꯡꯁꯨ ꯌꯥꯝ ꯂꯥꯎꯕꯅꯤ, ꯑꯕꯨꯁꯨ ꯌꯥꯝ ꯀꯥꯕꯅꯤ. ꯃꯥ ꯊꯥꯗꯣꯛꯂꯝꯃꯁꯦ." "ꯀꯥꯏ, ꯁꯣꯗꯣ ꯄꯤꯔꯣ, ꯈꯨꯠꯁꯦ ꯍꯥꯡꯗꯣꯛꯀꯦ." ꯂꯥꯟꯃꯤꯗꯨ ꯄꯨꯟꯁꯤꯕꯗ ꯈꯨꯅꯤꯡꯅ ꯗꯛ ꯂꯥꯎꯅ ꯏꯜꯂꯤ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯑꯃꯨꯛ ꯊꯦꯡꯒꯥꯏꯅꯩ, ꯑꯗꯨꯒ ꯅꯟꯁꯤꯟꯅꯔꯒ ꯇꯨꯃꯤꯟꯅꯩ꯫ ꯌꯥꯏꯐꯕꯗꯨ ꯃꯀꯣꯛꯇꯨ ꯂꯤꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩ ꯂꯩꯗꯅ ꯌꯦꯡꯉꯤ꯫ "ꯑꯥꯎ, ꯈꯨꯐꯖꯁꯦ! ꯌꯨꯝ ꯈ꯭ꯋꯥꯡꯁꯦ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯣꯏ ꯂꯥꯟꯃꯤ, ꯅꯣꯏ ꯅꯤꯡꯊꯧꯒꯤ ꯌꯨꯝ ꯍꯥꯏꯔꯣ, ꯑꯩꯈꯣꯏ ꯆꯪꯂꯝꯃꯒꯦ." ꯂꯥꯟꯃꯤ ꯑꯃꯅ ꯃꯅꯤꯡꯗ ꯂꯥꯎꯔꯛꯏ, "ꯍꯦ ꯍꯨꯔꯥꯟꯕ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯆꯠꯂꯣ. ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯃꯅꯤ, ꯅꯪ ꯃꯩꯗ ꯂꯧꯔꯒ ꯆꯥꯊꯣꯛꯆꯅꯤ." ꯌꯥꯏꯐꯕꯗꯨ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯒ ꯂꯥꯟꯃꯤꯗꯨꯗ ꯌꯦꯡꯂꯒ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯇꯨꯃꯤꯟꯅ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯐꯥꯔꯤꯁꯦ ꯄꯣꯠ ꯍꯨꯔꯥꯟꯕꯩꯔꯣ? ꯑꯃꯨꯖꯥꯎꯗ ꯍꯪꯉꯣꯗꯨꯗꯤ." ꯃꯣꯟꯗ꯭ꯔꯪ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯕꯣꯔꯥꯖꯥꯎꯒꯤ ꯃꯀꯣꯛꯇ ꯎꯞꯅꯕ ꯁꯅꯥꯒꯤ ꯂꯣꯡꯍꯨꯞ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯃꯣꯏꯍꯨꯝ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯗꯨ ꯅꯤꯡꯊꯧ ꯕꯣꯔꯥꯖꯥꯎꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯃꯣꯏ ꯑꯍꯨꯝꯅ ꯈꯨ ꯈꯨꯗ ꯀꯨꯜꯂꯒ ꯐꯝꯂꯤꯕꯗꯨ ꯅꯤꯡꯊꯧ ꯕꯣꯔꯥꯖꯥꯎꯗꯨ ꯃꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ
haifet khaigatli. Chaakhibada mangari. Onthok thuna. Ningthau Barazaudo mabukta khubakna bak amuk thai aduga hairai. Karambano? Noi ahongi marakta aigi sanagi luhub huralibado. Punsibaga yaiphabagado amuzauda yengi. Amuzausu moi anida leidana yengi. Lanmi amana ningthauda. Iningthau, aigi wakaldadi masa parap tawna makadangda makoi khakbasina huranba mali. Karambano ne? Nangna haribadubu lanme. Ye thangmagi sini ningthau. Ningthaudo moi ahumda munna yengi. Matai thangba ani sidi makoi luine khakli sidi. Masaksu chap manai. Mayai thangba si khaktani. Yengbada khara hainadaba. Amuzaudo ningthaugi wado tabada sauningmana loire. Mamaido nontharaga matomta murum solaga amuksu nokli. Nangi luhubdo. Aina huranbanine uruk ma ningthau. Tanjaduda Ningthau Barazaugi paumilanmi amaga atopa laibaki chalamba kauba ningthau amaga loinana Ningthau Barazaugi manakta changlai. Barazaudo ningthau chalambado ubada harauna noi. Itaw nungsiba. Nanagi inakta thazadana khongdorbirakpabu kari yawa pukmen paumin nasige. Inay sagon paumida yawa paujenbiraklabasu yabadubo. Khunusebausu leiri taw. Ningthau chalambado Ningthau Barazaugi maitegi ariba londo taraga noi. Itawgi ariba londo ay kok ngawge tawiko. Aidi ariba lon taba haiteko. Amuzauna tuminna. Asibu lonina kari harinusu khangdi. Punsibana. Apang, asinine, aronba lon harido. Aron athuki wari sanaba matamda mina pakhe khangloidaba lon ngangnagadabani. Yaiphabana. Ish, asi lon sidi thirai kachane. Nganglinena chumnasu ngang bhaite. Ningthau Barazauna chalambada. Itawna thazadana lengthokpirakpabu kari yawa pukmen paumin nasige. Chak sadana hankiba yaroiko. Ihe. Itaw, laundry se chinda paklaga laikhrene ado. Chalambana Ningthau Barazauda. Kaisu kaide itaw. Itaw Barazau. Aina laksariba sigi maramsi aigi kokta upnaba sanagi luhubdo. Huranba mina hurankrene. Ningthau Barazaudu kanna nolai. Chalambadu ingangakna Ningthau Barazauda yengle. Ningthau Barazaudu noklibadu phathai aduga chalambada. Huranbana hurandradi. Hurandaba mina hurangadroni taw. Hoine, chumine dusu taw. Huranba mina oiramniko. Aigi luhub hurankhrido. Adugi pau tamgi laklibro itaw chalamba. Nate itaw. Itawgi mating amta nizege lakpane. Itawgi luhub hurankhibadu thibiyu hairakadaba mankhreda. Aini chingnabada. Mani itaw. Huranbado amukta phabiyu. Itawdi huranba phaba yamna haiba ningthaunido. Ningthau Barazaudu moi ahumda yengi aduga chalambada. Karino ne? Itawgi laman yam toli aigida. Itaw chalamba. Aigi huranba phaba haiba lanmi ahumle. Aigi mangkhiba sanagi luhub adusu hauzikti angang ahum asina purakle. Aduga huranba ahumdusu phare. Tu mangda lariba ahumsini. Punsiba yaiphaba amujau. Moi ahumdo mamaidagi tarakliba humang khudeng singduna laimaido pumchot chotle. Ningthau Barazauna chalambada wa makha tarai. Mangda lariba ahumsini. Aigi hai singlaba huranba phaba ngamba angang ahumdo. Moi ahumdo mako khanging ingthai. Chalambana. Huranba ahumdodi chairau pikhra braitaw. Pikre. Moi ahumdo
ꯑꯩꯅ ꯃꯉꯛꯇ ꯅꯨꯡ ꯀꯤꯔꯒ ꯃꯈꯣꯡꯗ ꯊꯧꯔꯤ ꯀꯤꯔꯒ ꯌꯨꯡꯅ ꯃꯈꯥꯗ ꯑꯣꯟꯊꯣꯛꯂꯒ ꯌꯥꯜꯂꯒ ꯊꯝꯂꯦ꯫ ꯅꯤꯡꯊꯧ ꯕꯔꯖꯥꯎꯗꯨ ꯃꯣꯏ ꯑꯍꯨꯝꯗ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯂꯥꯝꯕꯗ ꯅꯤꯡꯊꯧ ꯕꯔꯖꯥꯎꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯍꯨꯔꯥꯟꯕꯗꯨ ꯐꯥꯔꯒ ꯄꯣꯠꯇꯨꯒ ꯂꯣꯏꯅꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯆꯂꯥꯝꯕꯁꯨ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ, ꯌꯥꯏꯐꯕ, ꯑꯃꯨꯖꯥꯎ ꯃꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧ ꯕꯔꯖꯥꯎꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯤꯡꯊꯧ ꯕꯔꯖꯥꯎꯅ ꯃꯣꯏ ꯑꯍꯨꯝꯗ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯩꯒꯤ ꯆꯥꯛꯂꯦꯟ ꯑꯃꯃꯝꯗꯤ ꯆꯥꯃꯤꯟꯅꯩ, ꯆꯥꯛ ꯄꯤꯖꯩ꯫ ꯑꯃꯨꯖꯥꯎꯗꯨ ꯆꯥꯛ ꯁꯥꯏꯔꯝꯕꯗꯩ ꯃꯃꯥꯏꯗꯨ ꯏꯄꯣꯝ ꯄꯣꯝꯅ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯄꯩꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛ ꯇꯣꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯌꯥꯏꯐꯕꯁꯨ ꯃꯈꯨꯠꯇꯩ ꯆꯥꯛ ꯆꯥꯈꯣꯝꯗꯨ ꯇꯨꯞ ꯂꯥꯎꯅ ꯊꯥꯗꯩ, ꯑꯗꯨꯒ ꯅꯤꯡꯊꯧ ꯕꯔꯖꯥꯎꯗ ꯌꯥꯝ ꯀꯤꯅ ꯌꯦꯡꯉꯤ꯫ ꯌꯥꯏꯐꯕꯗꯨ ꯃꯔꯩ ꯄꯠ ꯄꯠ ꯇꯠꯂꯛꯏ꯫ ꯌꯥꯏꯐꯕꯅ ꯅꯤꯡꯊꯧ ꯕꯔꯖꯥꯎꯗ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯗꯣꯏꯅꯣ ꯏꯅꯤꯡꯊꯧ? ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯩꯔꯥꯛ ꯄꯥꯝꯃꯤ? ꯑꯃꯨꯖꯥꯎꯗꯨ ꯆꯥꯛꯇꯨ ꯍꯥꯏꯐꯦꯠ ꯁꯥꯏꯔꯒ ꯅꯤꯡꯊꯧꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤꯗꯤ ꯐꯨꯔꯁꯨ ꯅꯥꯗꯕ, ꯑꯋꯥꯕ ꯊꯕꯛ ꯁꯨꯔꯁꯨ ꯋꯥꯗꯕ ꯄꯥꯝꯃꯤ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯕꯔꯖꯥꯎꯅ ꯑꯃꯨꯖꯥꯎꯗ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯁꯨ ꯁꯦꯟ ꯄꯤꯒꯅꯨ ꯍꯥꯏꯕꯒꯨꯝꯕꯅꯤꯅꯦ ꯍꯥ? ꯍꯥꯠꯂꯁꯨ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝꯕꯅꯤꯅꯦ, ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ? ꯖꯥꯎꯃꯨ? ꯅꯠꯇꯦ, ꯃꯨꯖꯥꯎ, ꯅꯠꯇꯦ, ꯑꯃꯨꯖꯥꯎ ꯀꯧꯏ ꯅꯤꯡꯊꯧ꯫ ꯅꯃꯤꯡꯗꯨꯒ ꯅꯁꯛꯇꯨꯒ ꯏꯕꯣ, ꯆꯥꯔꯤꯗꯣ ꯃꯨꯠꯃꯜꯂꯦ, ꯐꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯆꯥꯎ꯫ ꯑꯣꯛ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯔꯒ ꯆꯒꯨꯝ ꯁꯦꯡꯖꯤꯟꯅꯤ ꯈꯪꯂꯦ꯫ ꯅꯈꯣꯡ ꯅꯈꯨꯠꯅ ꯃꯔꯣꯟ ꯑꯃ ꯃꯣꯠꯂꯤꯕ, ꯈꯨꯅꯤꯡꯀꯗꯨꯅ ꯃꯨꯔꯒ ꯆꯦꯛꯈꯥꯏꯔꯤꯕ, ꯅꯕꯨꯛꯇꯨꯅꯦ ꯀꯨꯆꯨꯗꯨꯅꯦ꯫ ꯅꯤꯡꯊꯧ ꯕꯔꯖꯥꯎꯗꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯂꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯆꯧꯕ ꯑꯃ ꯊꯥꯡꯒꯠꯂꯒ ꯀꯨꯠ ꯀꯨꯠ ꯂꯥꯎꯅ 2-3ꯂꯛ ꯊꯛꯂꯒ ꯄꯨꯟꯁꯤꯕꯗ ꯑꯗꯨꯒ ꯅꯪꯒꯤ ꯆꯩꯔꯥꯛꯇꯤ ꯀꯔꯤ ꯄꯥꯝꯃꯤ? ꯑꯃꯨꯖꯥꯎꯗꯨ ꯄꯨꯟꯁꯤꯕꯗ ꯈꯨꯅꯤꯡꯅ ꯏꯜꯂꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯇꯔꯪ ꯑꯃꯗ ꯆꯥꯛꯇꯨ ꯕꯤꯔꯤ ꯕꯤꯔꯤ ꯅꯣꯏꯔꯒ ꯐꯝꯂꯤ꯫ ꯆꯥꯛꯇꯨꯁꯨ ꯃꯥꯅ ꯃꯦꯠꯄꯗ ꯐꯣꯂꯥ ꯁꯥꯔꯤ꯫ ꯑꯃꯨꯖꯥꯎꯅ ꯄꯨꯟꯁꯤꯕꯗ ꯇꯨꯃꯤꯟꯅ ꯄꯨꯟꯁꯤꯕ, ꯑꯣꯏ, ꯅꯪꯒꯤ ꯁꯔꯨꯛ ꯌꯧꯔꯛꯂꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯅꯤꯡꯊꯧꯗ ꯌꯥꯝ ꯇꯟꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯧꯅ ꯄꯨꯟꯁꯤꯕꯗ ꯅꯣꯏ ꯑꯍꯨꯝꯗꯒꯤ ꯅꯪꯅ ꯂꯧꯁꯤꯡ ꯄꯨꯀꯩ ꯍꯦꯟꯅ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ? ꯄꯨꯟꯁꯤꯕ ꯀꯧꯋꯦ꯫ ꯑꯗꯣ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯧꯕꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯕꯔꯖꯥꯎꯗꯨ ꯌꯥꯏꯐꯕꯗ ꯌꯦꯡꯉꯦ꯫ ꯌꯥꯏꯐꯕꯅ ꯅꯤꯡꯊꯧꯗ ꯑꯩꯒꯤ ꯃꯤꯡꯅ ꯌꯥꯏꯐꯕ ꯀꯧꯏ ꯅꯤꯡꯊꯧ꯫ ꯑꯩꯗꯤ ꯌꯥꯏꯐꯕꯗ ꯑꯣꯏꯖꯒꯦ ꯅꯤꯡꯊꯧ꯫ ꯄꯨꯟꯁꯤꯕꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯄꯤꯒꯗꯕ ꯆꯩꯔꯥꯛ ꯑꯩ ꯈꯪꯖꯔꯦ꯫ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯍꯨꯔꯥꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛ ꯃꯨꯜꯂꯛꯎ꯫ ꯃꯗꯨ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯩꯔꯥꯛ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯒꯗꯧꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧꯅ ꯃꯤꯠꯅ ꯌꯦꯡꯕꯗ ꯃꯤꯒꯤ ꯋꯥꯈꯜ ꯈꯪꯕ ꯉꯝꯕ ꯑꯉꯥꯡꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯑꯩꯅ ꯅꯪ ꯌꯥꯏ꯫ ꯑꯩꯅ ꯅꯣꯏ ꯑꯍꯨꯝꯗ ꯍꯥꯏꯒꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯑꯊꯨꯕꯗ ꯃꯁꯥꯗ ꯁꯤꯟꯅꯕ ꯉꯝꯂꯕ ꯅꯣꯏ ꯑꯍꯨꯝꯒꯤ ꯆꯩꯔꯥꯛꯀꯤ ꯀꯣꯛꯄꯤꯕꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯐꯝ ꯑꯃꯃꯝꯁꯨ ꯑꯩꯅ ꯅꯣꯏ ꯑꯍꯨꯝꯗ ꯄꯤꯒꯅꯤ꯫ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯂꯨꯍꯨꯞ ꯍꯨꯔꯥꯟꯕꯗꯨ ꯀꯅꯥꯅꯣ? ꯄꯨꯟꯁꯤꯕꯅ ꯋꯥꯔꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯃꯗꯨ ꯍꯥꯏꯗꯣꯛꯆꯔꯔꯣꯏ꯫ ꯑꯔꯣꯟꯕꯗꯤ ꯑꯔꯣꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯖꯔꯒꯦ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯣꯏ ꯑꯍꯨꯝꯒꯤ ꯃꯤꯡꯁꯨ ꯍꯥꯟꯅꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯃꯨꯖꯥꯎꯕꯨ ꯅꯪꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯑꯄꯪꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯂꯨꯍꯨꯞ ꯑꯗꯨ ꯅꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯄꯨꯈꯤꯕꯒ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯄꯪꯕꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯤ꯫ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯗꯤ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛ ꯑꯗꯨꯗ
ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤꯅꯦ. 이로이라가 ꯆꯠꯄꯗꯤ ꯑꯣꯏꯔꯝꯂꯣꯏꯅꯦ. ꯍꯥ? ꯑꯃꯨꯖꯥꯎꯅ ꯇꯞꯅ 이로이라가 ꯆꯠꯄꯅꯤ ꯅꯤꯡꯊꯧ. ꯅꯤꯡꯊꯧꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯦ. ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯅꯤ. ꯄꯨꯟꯁꯤꯕꯗꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯂꯩꯇꯦ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯕ, ꯌꯥꯏꯐꯕ, ꯑꯃꯨꯖꯥꯎ ꯃꯣꯏ ꯑꯍꯨꯝꯗꯨ ꯆꯤꯡꯁꯥꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯁꯒꯣꯜ ꯊꯧꯔꯤ. ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯕ ꯑꯃꯨꯖꯥꯎ, ꯌꯥꯏꯐꯕ ꯑꯃꯗꯤ ꯄꯨꯟꯁꯤꯕꯅꯤ. ꯄꯪꯁꯤꯟꯅꯕ ꯍꯩꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯃꯨꯖꯥꯎꯅꯤ. ꯄꯨꯛꯆꯦꯜ ꯆꯝꯕ, ꯃꯥꯜꯍꯟꯕꯗ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯌꯥꯏꯐꯕꯅꯤ. ꯑꯗꯨꯒ ꯑꯁꯤꯡꯕꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯕ ꯄꯨꯟꯁꯤꯕꯒꯤ ꯂꯧꯁꯤꯡꯅꯤ. ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ. ꯆꯤꯡ ꯃꯇꯣꯟꯗ ꯍꯧꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ. ꯃꯣꯏ ꯑꯍꯨꯝꯅ ꯊꯧꯔꯛꯂꯤꯕ ꯁꯒꯣꯜꯁꯤꯡꯗꯨ ꯋꯥꯔꯕ ꯃꯥꯜꯂꯤ. ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯨꯜꯂꯒ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯅ, ꯏꯇꯥꯎꯅꯤ, ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯤ ꯑꯩꯈꯣꯏꯅ ꯁꯒꯣꯜꯁꯦ ꯂꯦꯞꯇꯅ ꯊꯧꯔꯛꯂꯤꯕꯁꯦ. ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯄꯣꯊꯥꯈꯤꯁꯤ. ꯄꯨꯟꯁꯤꯕꯅ ꯑꯃꯨꯖꯥꯎꯗ ꯌꯦꯡꯕꯗ ꯑꯃꯨꯖꯥꯎꯗꯨ ꯃꯥꯒꯤ ꯀꯨꯜꯂꯤꯕ ꯁꯒꯣꯜꯗꯨꯗ ꯃꯣꯟ ꯈꯥꯡꯂꯒ ꯎꯏꯔꯒ ꯂꯩꯔꯝꯂꯦ. ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜꯗꯨꯁꯨ ꯇꯨꯝꯈ꯭ꯔꯦ. ꯌꯥꯏꯐꯕꯅ ꯄꯨꯟꯁꯤꯕꯗ, ꯏꯇꯥꯎ, ꯁꯅꯥꯒꯤ ꯂꯨꯍꯨꯞꯁꯦ ꯀꯃꯥꯏꯅ ꯑꯍꯨꯝ ꯁꯨꯅꯕ ꯍꯨꯔꯥꯟꯒꯅꯤ? ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯒꯅꯤ? ꯄꯨꯟꯁꯤꯕꯅ, ꯏꯇꯥꯎ, ꯍꯧꯖꯤꯛ ꯍꯨꯔꯥꯟꯒꯗꯕ ꯂꯨꯍꯨꯞꯁꯤ ꯑꯅꯤꯈꯛꯇꯅꯤ. ꯀꯔꯤꯅꯣ ꯏꯇꯥꯎ? ꯑꯍꯥꯟꯕ ꯍꯨꯔꯥꯟꯕꯗꯨꯗꯤ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯗ ꯄꯤꯊꯣꯛꯂꯝꯂꯕꯗꯨꯗꯤ? ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯝꯂꯤꯕꯗꯨꯗꯤ ꯌꯣꯠꯅ ꯁꯥꯕꯅꯤ, ꯁꯅꯥꯗ ꯂꯨꯞꯁꯤꯟꯕꯅꯤ. ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯃꯥꯡꯂꯨꯔꯤꯕꯗꯨ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯒꯤ ꯂꯨꯍꯨꯞ ꯁꯥꯔꯤꯕꯅꯤ. ꯀꯔꯝꯍꯥꯏꯅ ꯁꯥꯔꯤꯕ? ꯂꯨꯍꯨꯞ ꯁꯥꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯒ ꯂꯩꯔꯗꯤ ꯃꯇꯝ ꯂꯩꯇꯦ. ꯀꯣꯟꯅꯔꯣꯏ ꯏꯇꯥꯎ. ꯋꯥꯔꯤ ꯇꯥꯔꯤꯕꯁꯤꯡꯁꯤꯁꯨ ꯋꯥꯁꯤꯜꯂꯛꯂꯅꯤ. ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯑꯍꯨꯝꯁꯤꯅ ꯇꯥꯔꯗꯤ ꯋꯥꯔꯅꯤ ꯍꯥꯏꯕꯅꯤ. ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯒꯤ ꯂꯨꯍꯨꯞꯇꯨ ꯃꯥꯒꯤ ꯄꯣꯔꯤꯕ ꯈꯥꯎꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ. ꯌꯥꯏꯐꯕꯗꯨ ꯂꯨꯍꯨꯞꯇꯨ ꯄꯥꯏꯔꯒ ꯅꯣꯛꯏ. ꯑꯗꯨꯗꯤ ꯑꯅꯤꯁꯨꯕ ꯂꯨꯍꯨꯞ ꯑꯁꯤꯅ ꯅꯤꯡꯊꯧ ꯆꯂꯥꯝꯕꯗꯒꯤ. ꯑꯃꯨꯖꯥꯎꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯥꯏꯐꯦꯠꯀ ꯅꯣꯛꯏ. ꯆꯂꯥꯝꯕꯒꯤ ꯂꯩꯕꯥꯛꯇꯅꯤ. ꯅꯤꯡꯊꯧ ꯆꯂꯥꯝꯕꯗꯨ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯇꯤꯟꯐꯝ ꯂꯝꯄꯥꯛ ꯑꯃꯗ ꯃꯣꯏ ꯑꯍꯨꯝꯕꯨ ꯑꯣꯛꯅꯕ ꯍꯩ ꯂꯩ, ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯩꯇꯦꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩꯒꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯔꯤ. ꯃꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜꯗꯨ ꯊꯧꯖꯤꯜꯂꯦ. ꯅꯤꯡꯊꯧ ꯆꯂꯥꯝꯕꯅ ꯃꯣꯏ ꯑꯍꯨꯝꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯨꯍꯨꯞ ꯄꯨꯔꯛꯂꯅꯤ. ꯁꯅꯥꯅ ꯀꯖꯦꯡ ꯑꯣꯏꯔꯒ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯑꯩꯒꯤ ꯂꯨꯍꯨꯞꯇꯣ ꯀꯣꯛꯇ ꯑꯃꯨꯛ ꯎꯞꯂꯅꯤ. ꯂꯥꯟꯃꯤꯁꯥ, ꯏꯅꯥꯏꯁꯥ, ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯐꯥꯠꯂꯣ. ꯖꯒꯣꯏꯔꯣꯏꯁꯥ, ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯣꯅꯨꯡ ꯐꯥꯎꯕ ꯖꯒꯣꯏ ꯁꯥꯔꯒ ꯊꯤꯟꯒꯗꯕꯅꯤ. ꯄꯨꯡ, ꯂꯥꯟꯗ꯭ꯔꯦꯡ, ꯄꯦꯅꯥ, ꯑꯔꯩꯕꯁꯤꯡ ꯈꯣꯡꯉꯨ, ꯊꯤꯜꯂꯨ. ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯎꯞꯂꯅꯤ. ꯃꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕꯒꯨꯝ ꯅꯤꯡꯊꯧ ꯆꯂꯥꯝꯕꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯝꯃꯤ. ꯆꯂꯥꯝꯕ, ꯄꯨꯟꯁꯤꯕ, ꯑꯃꯨꯖꯥꯎ, ꯌꯥꯏꯐꯕ ꯃꯣꯏ ꯃꯔꯤꯁꯨ ꯖꯒꯣꯏ ꯁꯥꯗꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯂꯦ. ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯂꯦ. ꯅꯨꯃꯤꯗꯥꯡꯅꯤ. ꯃꯣꯏ ꯑꯍꯨꯝꯒ ꯅꯤꯡꯊꯧ ꯆꯂꯥꯝꯕ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯅꯤꯡꯊꯧ ꯆꯂꯥꯝꯕꯅ, ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯗꯣ. ꯃꯥꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯄꯥꯡꯂꯤꯗꯅ. ꯄꯨꯟꯁꯤꯕꯅ ꯆꯂꯥꯝꯕꯗ, ꯏꯅꯤꯡꯊꯧ, ꯅꯨꯡꯁꯤꯕꯗꯒꯤ ꯊꯥꯖꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ. ꯅꯨꯡꯁꯤꯕꯗꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ. ꯃꯔꯨ ꯑꯣꯏꯅ ꯏꯅꯤꯡꯊꯧꯅ ꯃꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯃꯁꯛ ꯈꯪꯂꯒ ꯂꯣꯏꯅꯒꯗꯕꯅꯤ, ꯊꯕꯛ ꯁꯤꯟꯅꯒꯗꯕꯅꯤ. ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯅꯤ ꯊꯥꯖꯕ ꯀꯌꯥ ꯃꯥꯡꯍꯜꯂꯝꯂꯤꯕꯁꯤꯡꯁꯦ. ꯅꯤꯡꯊꯧ ꯆꯂꯥꯝꯕꯗꯨ ꯀꯟꯅ ꯅꯣꯛꯏ.
ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯇꯨ ꯄꯨꯔꯛꯄ ꯑꯗꯨꯒ ꯅꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯀꯣꯛꯇ ꯎꯞꯄ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯆꯂꯥꯝꯕꯒꯤ ꯇꯨꯡ ꯏꯜꯂꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯌꯥꯏꯐꯕꯅ ꯄꯨꯟꯁꯤꯕꯗ ꯇꯨꯃꯤꯟꯅ ꯏꯇꯥꯎ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯄꯪꯁꯤꯡ ꯁꯤꯡꯕ ꯃꯤ ꯅꯠꯇꯦ ꯈꯔ ꯆꯥꯔꯒ ꯄꯪꯇꯨꯝꯇ ꯇꯨꯝꯃꯒ ꯂꯩꯔꯝꯒꯗꯕ ꯃꯤꯅꯤ ꯃꯤꯠꯌꯦꯡ ꯁꯥꯟꯗꯦ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯁꯦ ꯍꯨꯔꯥꯟꯈꯤꯕ ꯑꯣꯏꯔꯣꯏ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯔꯝꯅꯅꯣꯅꯦ ꯏꯇꯥꯎ ꯃꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯇꯥꯛꯂꯦ ꯌꯥꯝꯅ ꯊꯧꯁꯥꯒꯟꯗꯕ ꯅꯤꯡꯊꯧꯅꯤ ꯑꯃꯨꯖꯥꯎꯅ ꯑꯩ ꯇꯧꯒꯦ ꯏꯇꯥꯎ ꯑꯩ ꯊꯤꯔꯛꯀꯦ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯇꯣ ꯌꯥꯏꯐꯕꯅ ꯀꯣꯛ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯅ ꯄꯨꯟꯁꯤꯕ ꯃꯤ ꯁꯦꯟꯅꯕꯒꯤ ꯊꯕꯛꯅ ꯑꯩꯅ ꯑꯗꯨꯒ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯅ ꯅꯪꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯖꯥꯎ ꯑꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯇꯧꯒꯗꯕꯁꯤꯡ ꯍꯥꯏꯅꯗ꯭ꯔꯁꯨ ꯁꯠ ꯁꯠ ꯊꯨꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯑꯍꯨꯝꯗꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯇꯨ ꯊꯤꯕ ꯆꯠꯇꯦ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯂꯥꯝꯕꯗꯤ ꯉꯥꯏꯉꯝꯗꯕꯅ ꯂꯣꯏꯔꯦ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃꯗꯅꯤ ꯃꯣꯏ ꯑꯍꯨꯝꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯅꯤꯡꯊꯧ ꯆꯂꯥꯝꯕꯗꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯂꯦꯞꯄꯒ ꯈꯧꯗꯦꯝꯃꯤ ꯑꯍꯝ ꯄꯨꯟꯁꯤꯕꯅ ꯆꯂꯥꯝꯕꯗ ꯏꯅꯤꯡꯊꯧꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯤꯅꯦ ꯇꯧꯔꯤꯕꯁꯦ ꯇꯥꯟꯅꯁꯤ ꯌꯥꯏꯅꯦ ꯅꯣꯏꯗꯤ ꯑꯗꯨꯁꯨ ꯍꯥꯏꯗꯦ ꯏꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞꯇꯣ ꯅꯤꯡꯊꯧ ꯑꯃꯅ ꯍꯨꯔꯥꯟꯈꯤꯕ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯈꯣꯏꯔꯦꯜ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯑꯩ ꯈꯛꯇꯅꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯁꯦ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯂꯒ ꯍꯨꯔꯥꯟꯒꯗꯣꯏꯅꯣ ꯅꯣꯏꯕꯣ ꯄꯨꯟꯁꯤꯕꯅ ꯆꯂꯥꯝꯕꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯏꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕ ꯀꯅꯥ ꯂꯩ ꯑꯐꯕꯗꯤ ꯁꯥꯔꯒ ꯐꯠꯇꯕ ꯀꯅꯥ ꯂꯩ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯆꯂꯥꯝꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯒ ꯈꯜꯂꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯍꯪꯉꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯗꯨ ꯑꯩꯗꯤ ꯆꯤꯡꯅꯩ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒꯤ ꯈꯨꯠꯇꯒꯤ ꯃꯣꯟꯗ꯭ꯔꯪ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯗꯨ ꯑꯩꯅ ꯀꯟꯈꯤꯕꯅꯤ ꯑꯉꯥꯡꯁꯥ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯛ ꯉꯥꯎꯒꯅꯤ ꯅꯤꯡꯊꯧ ꯆꯂꯥꯝꯕꯁꯦ ꯋꯥꯔꯤ ꯂꯤꯕ ꯍꯩꯇꯦ ꯍꯥꯏꯅꯒꯅꯤ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯈꯣꯏꯔꯦꯜ ꯂꯩꯕꯥꯛꯀꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕ ꯎꯃꯪ ꯑꯁꯤꯗꯅꯤ ꯅꯣꯡꯃ ꯃꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯁꯤꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯖꯥꯠꯅꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯁꯥ ꯀꯥꯞꯄ ꯎꯃꯪ ꯑꯁꯤꯗ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯍꯨꯝꯗꯨ ꯎꯃꯪ ꯑꯁꯤꯗ ꯄꯨꯟꯅ ꯊꯦꯡꯅꯕꯅꯤ ꯑꯗꯣ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯒ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒꯗꯤ ꯑꯩꯒ ꯍꯥꯟꯅꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯏꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯒ ꯃꯤꯠꯂꯥꯎꯒ ꯕꯣꯔꯖꯥꯎꯒ ꯃꯣꯏ ꯑꯅꯤꯗꯤ ꯎꯃꯪ ꯑꯗꯨꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯃꯣꯏ ꯑꯍꯨꯝꯅ ꯆꯂꯥꯝꯕꯗ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯔꯦ ꯆꯂꯥꯝꯕꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯒ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯐꯖꯔꯕ ꯀꯩ ꯑꯆꯧꯕ ꯂꯥꯕ ꯑꯃ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯕꯣꯔꯖꯥꯎꯒ ꯃꯤꯠꯂꯥꯎꯒꯗꯨ ꯑꯁꯤꯕ ꯀꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯟꯁꯤꯡ ꯊꯥꯡ ꯇꯦꯟ ꯁꯠꯅꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯒꯤ ꯂꯥꯟꯃꯤꯗꯤ ꯈꯤꯠꯇꯅꯤ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒꯤ ꯂꯥꯟꯃꯤꯅ ꯁꯔꯨꯛ 10 ꯍꯦꯜꯂꯝꯃꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟ ꯊꯣꯛꯀꯗꯕ ꯈꯤꯠꯇ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯉꯥꯡꯁꯥ ꯃꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯤ ꯆꯂꯥꯝꯕꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ ꯀꯩ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯇꯦꯟ ꯃꯆꯩꯗꯨ ꯑꯍꯨꯝꯅꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯇꯦꯟ ꯃꯔꯨ ꯑꯃꯗꯤ ꯀꯩꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯝꯃꯤ ꯑꯩꯅ ꯃꯤꯠꯂꯥꯎꯗ ꯍꯪꯉꯤ ꯏꯇꯥꯎ ꯃꯤꯠꯂꯥꯎꯅ ꯀꯩ ꯑꯁꯤꯗ ꯇꯦꯟ ꯃꯔꯨ ꯀꯌꯥ ꯀꯥꯞꯈꯤ ꯃꯔꯨ ꯑꯃ ꯀꯥꯞꯈꯤ ꯏꯇꯥꯎꯕꯤ ꯑꯩꯅ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯗ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯨꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯔꯨ ꯑꯅꯤꯁꯦ ꯏꯇꯥꯎ ꯕꯣꯔꯖꯥꯎꯒꯤ ꯇꯥꯔꯦꯀꯣ ꯑꯣꯏꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯅꯤ ꯇꯦꯟꯖꯩ ꯑꯍꯨꯝꯁꯤ ꯃꯁꯛ ꯂꯣꯏꯅ ꯃꯥꯟꯅꯩ ꯇꯦꯟꯖꯩ ꯃꯔꯨ ꯑꯅꯤꯃꯅ ꯀꯩꯁꯤꯒꯤ ꯃꯕꯨꯛꯇ ꯄꯥꯟꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯀꯣꯛꯇ ꯌꯨꯡꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯀꯩꯁꯤꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯤꯕ ꯇꯦꯟꯖꯩꯁꯤ ꯀꯅꯥꯒꯤꯅꯣ ꯈꯪꯗ꯭ꯔꯤ
Kay asigi makokta paliba ten maru asigi mapuna kay asi lauba tare itaoni. Wafam asi yanare ko itaoni. Ningthau mitlauna makhau pongna hairaki. Yai adudi maru si satlaga yengba tabani. Aigi tenjai matonda lupagi machin uppani. Borazauna aigi tenjai gi matondi senjengi machin uppani. Chalamana hairaki. Phare dudi kay asigi makokta yungliba tenjai maru si satle ko aina kaidagi makokta yungliba tenjai do satpada senjengi machin panba Borazaugi tin maru oiramle. Kay mapi adu aina ningthau Borazauda sinare. Numit adudagi ningthau mitlaudu aingonda ikaibaga loinana saukhibasu lei. Ningthau Chalamagi lausingi pukai oiba phazaraba waridu moi ahum munna tari. Chalamana wari makha amuk tai. Sahi kharagi matung nongma mitlauna kay adugi matangda samthoknasi. Ningthau Borazaugasu sakang maikang na halu haiduna aigi nakta laklamba numit adudagi aigi sanagi lup ado thiba phangkhidabani bungo. Punsibana Chalamada adudi iningthauna ningthau mitlaudu yam phajjana taramna oklangadaba malibo. Karigi oktani konung adu kumhaini. Aina hidak khara thaklaga tumlingai luhuptudi leiramdre. Aina khanbada mana ningthau milauna huba soyan oigani. Yaiphabana Chalambada phare ningthau milaugi manakta chatlaga iningthaugi phazaraba sanagi lup ado amuk lauraklage. Aduga aikhoi ahumna iningthaugi kokta uplage. Maduni aina noi ahumda thazaribasu kainau amagi lamanbu luhup amagi onaba yabra ningthau mitlau. Numidang amani punsibana Amuzauda. Amuzau wari khanglabanina Chalamagi tumpham khada changlaga magi lhupto thiraga puthoro. Hayeng ningthau mitlaugida thuna chakhrasi. Oi Yaphaba kaino noi anigi khukumside ha thenge nathau singdo pangthok nauru chalo. Yaiphabana punsibada nangdi tao aigi thabakti nahana loikhri kaino kaurabo noi anibo o sum hangbanida. Ningthau mitlaugi laibang manungi achauba labuk amagi mayaitani moi ahum khongna chatlibado. Yaiphabadu maraidu tingthoklaga sor phipa hole. Hais siri heta saksu numit marini suramrani chalaktaba. Amuzauna aikhoi ahumna tonglokpa sagondo natro numi humnida loi chathokpado. Hai Amuzau sagon chalaktaba kuira haiba nate chak chalaktaba kuira haibani. Punsiba yaugadaba kiyam watlige. Punsibana Amuzauda Amuzau lambi yekpa chedo amta puthoro. Yaphaba lauri sida ngahakta phamkise. Ai lambi se phajana amuta yengkhige. Lambi se onaramasu yai. Yaiphabadu mamit langthoe. Kare lambi onare haiba adudi kamai tawni khoi. Punsibadu cheduda yenglaga tumina noklaga famli. Sidi phajana onarene. Amuzau nongpok chakadabase nongchuklomda laklidana. Amuk halaga chata yaroi buitaw. Yaiphabadu punsibada paini yenglaki aduga makhoridu metle. Amuzauna noklaga ningthau Borazau amadi ningthau mitlaudagi huralakpa sanagi luhup anidu puthorai. Yaiphabadu luhup anidu yenglaga mamiktu ani ahumlaka khaplaga nofeka tawi. Punsibada fagi amuk tawrai. Hatoi oiradi khara thuna hatulaw aibo. Nang agi khaurise yam pamla male. Moi ahumdo kana nokthoe. Moi ahumdo sum lakpada
ꯇꯨꯔꯦꯟ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯟꯗꯨ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯍꯤꯒꯣꯛ ꯃꯆꯨꯅ ꯂꯪꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯐꯖ-ꯐꯖꯕ ꯍꯤ ꯃꯆꯥ-ꯃꯆꯥ ꯀꯌꯥ ꯍꯤꯍꯣꯟꯕꯁꯤꯡꯅ ꯏꯪꯅ ꯇꯞꯅ ꯍꯣꯠꯅꯔꯤ꯫ ꯑꯃꯨꯖꯥꯎꯅ ꯇꯨꯔꯦꯜꯁꯦ ꯈꯨꯐꯖꯁꯦ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯌꯥꯏꯐꯕꯅ ꯅꯪꯒꯤ ꯑꯔꯣꯏꯕꯤꯅꯦꯗꯣ ꯍꯥꯏꯔꯛꯑꯅꯨ, ꯆꯠꯇꯧꯕ ꯌꯥꯝ ꯋꯥꯠꯂꯤ, ꯂꯣꯏꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ꯫ ꯑꯃꯨꯖꯥꯎ ꯌꯥꯏꯐꯕꯗ ꯅꯪꯁꯨ ꯑꯔꯣꯏꯕꯤꯅꯤ ꯏꯇꯥꯎ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯍꯤꯗꯨ ꯇꯣꯡꯉꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯤꯍꯣꯟꯕꯗꯨꯗ ꯈꯨꯔꯥ ꯍꯤꯍꯣꯟꯕ, ꯏꯆꯥꯁꯥ, ꯅꯣꯏꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ? ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯄꯨꯟꯁꯤꯕꯅ ꯈꯨꯔꯥ, ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯁꯥꯗ ꯌꯥꯝ ꯆꯣꯞꯄ ꯅꯤꯡꯊꯧꯗꯨꯔꯥ? ꯏꯕꯣ, ꯂꯩꯕꯥꯛꯁꯤꯗ ꯁꯥ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯑꯝꯇ ꯎꯕ ꯐꯪꯂꯣꯏ꯫ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯈꯛ ꯂꯣꯏꯖꯔꯝꯕꯅꯤ, ꯑꯗꯨꯁꯨ ꯃꯥꯅ ꯇꯦꯟꯅ ꯀꯥꯞꯄꯒ ꯍꯥꯠꯈ꯭ꯔꯦ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯏꯉꯛ-ꯉꯛꯅ ꯍꯤꯍꯣꯟꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯤꯍꯣꯟꯕꯗ ꯍꯧꯗꯣꯡꯗꯤ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕ ꯈꯨꯔꯥ? ꯏꯍꯦ, ꯑꯩꯅ ꯃꯥꯗꯤ ꯁꯥꯗ ꯌꯥꯝꯅ ꯆꯣꯞꯄꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯁꯥ ꯇꯥꯟꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯑꯎ-ꯑꯎꯕ ꯂꯣꯏꯅ ꯀꯥꯞꯇꯅ ꯍꯥꯠꯄꯤꯅꯤ ꯃꯥꯒꯤꯗꯤ꯫ ꯁꯟ ꯑꯣꯏꯒꯦꯔꯥ, ꯁꯒꯣꯜ ꯑꯣꯏꯒꯦꯔꯥ, ꯍꯨꯏ ꯑꯣꯏꯒꯦꯔꯥ, ꯎꯕꯨ ꯎꯔꯕ ꯑꯗꯨꯝ ꯀꯥꯞꯄ ꯍꯥꯠꯂꯦ ꯃꯥꯒꯤꯗꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯗ ꯍꯨꯏ, ꯍꯧꯗꯣꯡ, ꯁꯟ, ꯏꯔꯣꯏ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯥ ꯎꯔꯣꯏ꯫ ꯃꯁꯥꯅ ꯇꯣꯡꯕ ꯁꯒꯣꯜ ꯐꯥꯎꯕ, ꯃꯁꯥꯅ ꯊꯧꯅ ꯁꯒꯣꯜꯗꯣ ꯇꯦꯟꯅ ꯀꯥꯞꯄꯒ ꯍꯥꯠꯂꯤꯕ ꯅꯤꯡꯊꯧꯅꯤ ꯃꯤꯠꯂꯥꯎꯗꯣ꯫ ꯄꯨꯟꯁꯤꯕꯅ ꯑꯔꯣꯏꯕꯤ ꯅꯤꯡꯊꯧꯅꯤꯅꯦ ꯃꯥꯗꯤ꯫ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯨꯡꯉꯣ, ꯄꯨꯝꯂꯣꯏ ꯂꯣꯏꯔꯕꯤꯅꯤ꯫ ꯇꯨꯔꯦꯟ ꯃꯄꯥꯟ ꯌꯧꯔꯦ, ꯑꯗꯣ ꯃꯆꯥꯅꯨꯄꯤ 3 ꯂꯩꯕꯅꯤ, ꯌꯥꯝ ꯐꯖꯕꯅꯤ, ꯃꯥꯒ ꯁꯨꯡꯌꯥ ꯌꯦꯟꯅꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ 3ꯗꯨꯅ ꯂꯣꯟꯅ ꯎꯆꯤ 3ꯈꯛ ꯇꯨꯃꯤꯟꯅ ꯂꯣꯏꯖꯕꯗꯨ꯫ ꯃꯄꯥ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯅ ꯇꯦꯟꯅ ꯀꯥꯞꯄꯒ ꯍꯥꯠꯂꯨꯕꯗꯒꯤ ꯃꯄꯥ ꯃꯆꯥ ꯁꯨꯡꯌꯥ ꯌꯦꯟꯅꯗ꯭ꯔꯕꯅꯤ, ꯎꯅꯕꯒ ꯊꯥꯡ ꯁꯠꯅꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯀꯣꯛ ꯑꯃ ꯂꯥꯛꯏ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯃꯤꯀꯨꯞꯇꯨꯗ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯍꯣꯏ, ꯐꯔꯦ ꯈꯨꯔꯥ, ꯈꯨꯔꯥꯒꯤ ꯍꯤꯇꯣꯡꯃꯟ ꯀꯌꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯌꯥꯔꯦ, ꯃꯊꯪ ꯑꯃꯨꯛ ꯇꯣꯡꯕꯗ ꯍꯦꯛꯄꯤꯔꯣ꯫ ꯍꯤꯍꯣꯟꯕꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯏꯆꯥꯁꯥ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯤ ꯃꯈꯥ ꯄꯥꯡꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯂꯤꯕꯗꯨꯅꯤꯀꯣ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯍꯤꯍꯣꯟꯕꯗꯨꯗ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯕꯤꯗꯅꯤ꯫ ꯑꯃꯨꯖꯥꯎꯗꯨ ꯃꯥꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤꯗꯨ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯑꯃꯨꯖꯥꯎꯗ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯑꯃꯨꯖꯥꯎ? ꯏꯇꯥꯎ, ꯑꯥꯗ ꯂꯥꯟꯃꯤ 100-200ꯃꯨꯛꯅ ꯀꯣꯏꯁꯤꯜꯂꯒ ꯆꯥꯎꯔꯕ ꯄꯠꯄꯥꯟꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯃ ꯇꯥꯟꯅꯔꯤꯅꯦ꯫ ꯅꯨꯄꯥꯁꯤꯅ ꯄꯥꯏꯔꯤꯁꯦ ꯇꯦꯟꯅꯤꯅꯦ, ꯀꯔꯤꯗꯅꯣ ꯃꯥꯅ ꯀꯥꯞꯄꯤꯁꯤꯕꯣ? ꯄꯨꯟꯁꯤꯕꯒ ꯌꯥꯏꯐꯕꯒꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯏꯇꯥꯎ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯏꯐꯕꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯌꯥꯝ ꯀꯦꯡꯅ ꯍꯩ ꯂꯥꯟꯃꯤꯁꯥ, ꯍꯟꯗꯣ, ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯣꯏ ꯑꯍꯨꯝꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯊꯥꯡꯁꯤꯡꯗꯨ ꯁꯠꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯏꯍꯦ, ꯌꯦꯛꯅꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯣꯏꯒꯤ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯣꯟꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯗꯤ ꯍꯉꯣꯏ ꯉꯥꯛꯇꯅꯤꯅꯦ, ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯍꯉꯣꯏ ꯍꯥꯠꯂꯤꯔꯣ? ꯂꯥꯟꯃꯤ ꯑꯃꯅ ꯍꯉꯣꯏ ꯍꯥꯠꯂꯤꯅꯤ, ꯁꯥ ꯇꯥꯟꯕ ꯄꯥꯝꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯤ ꯂꯩꯕꯥꯛꯀꯤ ꯇꯥꯏꯅꯕꯗ ꯎꯃꯪ ꯑꯃ ꯂꯩ꯫ ꯎꯃꯪꯗꯨꯗ ꯀꯩ ꯑꯁꯤꯕ ꯑꯃ ꯃꯨꯟꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯥ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯑꯝꯇ ꯎꯕ ꯌꯥꯗ꯭ꯔꯦ꯫ ꯀꯥꯞꯇꯅ ꯍꯥꯠꯄꯗ ꯍꯉꯣꯏ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯃꯑꯣꯡ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤꯅꯦ ꯅꯣꯏ ꯅꯤꯡꯊꯧꯁꯦ꯫ ꯑꯗꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?
Waridudi noigi ningthauga sanarage. Hangwai kapase amukta hana lefalo. Lanmidu ningthau mitlaugi manakta sangki. Yaiphabana punsibada. Itaw, aroiba lalongni. Khara seksinsi. Aini sinba lalongda sobe yaukrabo, ha? Amuzauna kon khara kalapna hairai. Ningthau barazauna pharaga hida puraklibadudi. Ningthau barazaugi maming palakpaduda mitlaudu amuzauda khayeng yenglai. Kari, ningthau barazau. Noi, ningthau barazauna tharakpa mira. Lanmisa, nupa ahomsi phazilo. Aduga konungna puro. Punsibana yamna kiba saraga laurai. Aikhoi hum ningthau chalamana tharakpani. Ningthau chalamana aroba paw ama iningthauda tamucho tharakpani. Oh, ningthau chalamba. Adudi burazaugi chanaba maruptunine. Punsibana mitlauda. Kadadaginu iningthau. Aikhoigi iningthau chalambaga ningthau burazauga hauji yamna thini yanadre. Kari maramgi yanadriba hayo tase. Handak ningthau barazaugi makok achaubaduda upnaba sanagi luhupto mangkre. Aduga daraba. Magi luhupto makokta uppa sandabadagi aikhoigi iningthau chalamada khara semdokpirau haine pirei. Kaino harisibo? Ningthau chalambabu luhup sabrane harisibo? Yaiphabana mitlauda. Luhup saribadi mani iningthau. Oh, phaine adudi. Wari makhadi nipamacha. Punsibana mitlauda. Ningthau barazaugi luhupto iningthau chalamagi kunung hek yobaga huramba humna hurankre. Adude kadaraba. Iningthau barazauna hauji magi luhupto singdaba yaroi. Natragadi lantagani hai. Mitlauna noklaga hairai. Lanbu sokna sanu kaino. Moi anidu yam chanajabani. Ningthau barazauna lantagani haribado. Aikhoigi iningthau chalamada nate. Iningthau mitlaugi lebaktani. Iya. Adudi karam haina moi ani khatnaraga madu hekta yabrane. Punsibana tapthabiyu iningthau warise tabikho. Ningthau barazaugi mangkhiba sanagi luhupto iningthau mitlaugi lebakki miyoi singnani haina aikhoigi iningthau chalamana barazaubu kibadagi haidokre. Kari aigi lebak sidadi huram amata su leitana. Aduga ningthau barazaubu mana karigi kiriba. Khongmi lanmi lising phana leibasu nattabada. Amuzauna. Kaidaino. Lanmi lakani henkrabaningo. Punsibana mitlauda. Iningthau mitlau. Leibak asida ningthau barazaugi sanagi luhupto. Phangdabada iningthaugi luhupto mullaga laugani hai. Madugidamak iningthaugi luhup adu senabiru cho haidana. Aikhoigi iningthau chalamana aikhoi ahumbu tharakpani. Mitlaudu nongthakta yengkhatle. Punsibana mitlauda. Kari tawre iningthau? Aigidi khongmi lanmi ayamba nate. Lising yankhai phawba phade. Noigi ningthau chalamadagi mateng khara lausira. Hai chasa. Punsibana haujikti yaroi ningthau. Aikhoigi iningthau chalamagi leibakto urok mama ningthau barazaubagi lanmi singna ngak senana leikre. Ningthau chalamado chenkidanaba. Amuzauna yaiphabada tuminna. Kadai dagi wano. Mana puthorakliba singsibu itaw. Khangde isu itaw. Makok mamai samadaba wangakta. He, makok mamai di samnahi. Nangna muna tada tawrini. Aidi wakhal loina tai. Ningthau mitlauna punsibada. Phare. Konungda chase. Aduga wadu phajana mentana amuktaga sakhisi. Mitlaudu matomta sauri. Hera kai labadusu mana laukhiba. Aduga amukna aigi kokta uppa. Sanada mani muktana yomlaba loop asimuk lawani kai haiba dudi. Sungpi piroi aina. Hai,
ꯂꯥꯟꯃꯤꯁꯥ ꯆꯠꯁꯤꯂꯥ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯠꯂꯥꯎꯒ ꯃꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯏ ꯃꯣꯏ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯃꯤꯠꯆꯤ ꯈꯠꯅꯔꯒ ꯅꯣꯛꯏ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯄꯨꯟꯁꯤꯕ ꯑꯃꯨꯖꯥꯎ ꯌꯥꯏꯐꯕ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤ ꯈꯔꯒ ꯄꯨꯟꯅ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯌꯥꯏꯐꯕꯅ ꯄꯨꯟꯁꯤꯕꯗ ꯇꯨꯃꯤꯟꯅ ꯆꯥꯕꯒꯤ ꯅꯤꯡꯊꯧ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯏꯇꯥꯎ ꯖꯨꯠ ꯆꯥꯕ ꯅꯤꯡꯊꯧ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ ꯇꯨꯒꯠꯆꯩꯌꯦ ꯑꯣꯏꯕ ꯅꯤꯡꯊꯧ ꯑꯍꯨꯝꯁꯦ ꯄꯨꯟꯁꯤꯕꯅ ꯖꯨꯠ ꯆꯥꯕ ꯆꯥꯗꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯛ ꯊꯟꯅꯕ ꯑꯃꯨꯛꯇ ꯆꯥꯈꯤꯁꯦ ꯄꯨꯟꯁꯤꯕꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯑꯍꯝ ꯑꯃꯨꯖꯥꯎ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎꯀꯣ ꯏꯅꯤꯡꯊꯧꯒꯤ ꯇꯥꯡꯕꯗꯒꯤ ꯇꯥꯡꯂꯕ ꯅꯤꯡꯊꯧ ꯑꯍꯨꯝꯗꯒꯤ ꯈ꯭ꯋꯥꯏ ꯐꯖꯕ ꯏꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯇꯣ ꯅꯪꯅ ꯁꯦꯟꯅꯒꯗꯣꯏꯅꯤ ꯍꯛꯆꯥꯡ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯅꯪ ꯃꯤꯠꯂꯥꯎꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯇꯨ ꯎꯖꯔꯕ꯭ꯔꯅꯦ ꯎꯗ꯭ꯔꯤ ꯏꯅꯤꯡꯊꯧ ꯑꯗꯣ ꯏꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞꯇꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯗꯨꯅꯕꯨ ꯃꯤꯒꯤ ꯃꯔꯟ ꯆꯣꯛꯈ꯭ꯔꯕ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯅ ꯃꯤꯠ ꯇꯥꯍꯧꯔꯤꯕꯗꯨꯅꯤ ꯎꯗ꯭ꯔꯁꯨ ꯋꯥꯔꯤ ꯇꯥꯕꯗ ꯈꯪꯂꯦ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯗꯤ ꯌꯥꯏꯐꯕꯅ ꯄꯨꯟꯁꯤꯕꯗ ꯍꯦꯔꯥ ꯏꯇꯥꯎ ꯁꯨꯡꯎꯁꯨ ꯎꯗꯅ ꯐꯖꯩ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯏꯇꯥꯎ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯗꯤ ꯐꯖꯔꯝꯃꯅꯤ ꯀꯩꯅꯣ ꯍꯦꯔꯥ ꯃꯗꯨ ꯌꯥꯔꯣꯏꯗ ꯏꯇꯥꯎ ꯐꯖꯕ ꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯎꯔꯒ ꯌꯦꯡꯂꯒ ꯍꯥꯏꯅꯒꯗꯕꯅꯤ 이닝턱이 ꯃꯃꯥꯡꯗ ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ ꯅꯆꯤꯟ ꯑꯗꯨ ꯌꯥꯝ ꯊꯤꯔꯤꯗꯣ 이따ꯎꯅ ꯄꯨꯟꯁꯤꯕꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯆꯤꯟ ꯊꯤꯕ ꯀꯥꯏꯗꯦ ꯆꯛꯃꯥꯡꯁꯤꯗ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯩ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯅꯣꯏ ꯑꯅꯤꯕꯣ ꯑꯅꯣꯏꯕ ꯅꯪꯁꯨ ꯃꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯗꯅ ꯅꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯏꯍꯦ ꯆꯥꯛ ꯃꯔꯛꯁꯤꯗ ꯅꯝꯅꯈ꯭ꯔꯦꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯨꯖꯥꯎꯅ 이닝ꯊꯧ ꯂꯨꯍꯨꯞꯀꯤ ꯃꯔꯝꯗ ꯈꯟꯅꯔꯛꯄꯅꯤ 이닝ꯊꯧꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯈꯥꯝꯕ ꯆꯪꯂꯨꯕ ꯃꯤꯗꯨꯃ ꯑꯗꯨꯝ ꯁꯤꯒꯗꯕꯅꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯃꯤꯊꯨꯡꯂꯦꯟ ꯂꯥꯛꯂꯒ ꯃꯤ ꯁꯤꯔꯦ ꯀꯥꯏꯗꯨꯗꯤ ꯑꯩꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯔꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯤꯕꯅ ꯐꯔꯦ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯥ ꯋꯥꯡ ꯆꯦꯟꯗꯅ ꯐꯨꯅꯕꯗꯨ ꯌꯦꯡꯅꯔꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯅꯕꯁꯨ ꯌꯥꯎꯔꯤ ꯂꯥꯟꯃꯤ ꯈꯔ ꯑꯃꯅ ꯃꯤꯆꯪ ꯂꯦꯞꯅꯗꯨꯅ ꯌꯥꯏꯐꯕꯅ ꯉꯝꯅꯤ ꯄꯨꯟꯁꯤꯕꯅ ꯉꯝꯅꯤ ꯂꯥꯎꯅꯔꯤ ꯃꯤꯠꯂꯥꯎꯗꯤ ꯃꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯂꯨꯍꯨꯞꯇꯣ ꯄꯨꯊꯣꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯦ ꯍꯩ ꯕꯦꯝꯃ ꯍꯣꯏ ꯕꯦꯝꯃ ꯅꯣꯏ ꯑꯍꯨꯝꯕꯨ ꯇꯥꯔꯤꯕ꯭ꯔꯣꯅꯦ ꯃꯤ ꯑꯅꯤ ꯁꯤꯒꯗꯧꯔꯤꯅꯦꯍꯦ ꯅꯣꯏꯕꯣ ꯈꯥꯝꯕꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯍꯣꯏ ꯕꯦꯝꯃꯧ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯀꯔꯤꯅꯣ ꯕꯥꯕꯣ ꯃꯤ ꯐꯨꯈꯩ ꯐꯨꯅꯍꯜꯂꯒ ꯌꯦꯡꯕ ꯀꯤꯔꯕꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯍꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯀꯣꯛꯇ ꯎꯞꯅꯕ ꯂꯨꯍꯨꯞꯇꯣ ꯑꯃꯨꯛꯇ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯀꯔꯤꯅꯣ ꯕꯥꯕꯣ ꯃꯤ ꯐꯨꯅꯔꯒ ꯂꯨꯍꯨꯞ ꯎꯞꯂꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏꯔꯤꯔꯣ ꯈꯥꯝꯒꯦꯗꯤ ꯂꯩꯇꯦ ꯍꯩ ꯎꯞꯀꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯎꯠꯀꯦ ꯇꯧꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯩꯃ ꯃꯣꯏ ꯑꯅꯤꯗ ꯄꯥꯕꯨꯡꯁꯦ ꯅꯤꯡꯊꯧꯅꯦ ꯎꯠꯀꯦ ꯍꯥꯏꯔꯤꯔꯣ ꯄꯥꯕꯨꯡꯁꯦ ꯅꯤꯡꯊꯧꯅꯦ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯐꯨꯅꯔꯤꯕꯅꯤꯁꯤꯅ ꯄꯨꯟꯁꯤꯕꯅ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯗ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯄꯣꯞ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯅ ꯊꯣꯝꯃꯤ ꯃꯤꯠꯂꯥꯎꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯄꯥꯜꯂꯦ ꯌꯥꯏꯐꯕꯒ ꯄꯨꯟꯁꯤꯕꯒꯗꯣ ꯅꯝꯅꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯇꯨ ꯄꯨꯔꯒ ꯆꯦꯟꯊꯣꯔꯛꯏ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯗꯨ ꯄꯨꯟꯁꯤꯕꯒ ꯌꯥꯏꯐꯕꯒ ꯃꯣꯏ ꯍꯪꯉꯣꯏ ꯀꯥꯞꯄ ꯊꯣꯛꯂꯛꯏ ꯑꯃꯨꯖꯥꯎꯗꯤ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯅ ꯃꯥꯒꯤ ꯂꯨꯍꯨꯞꯇꯨ ꯁꯪꯉꯣ ꯍꯥꯏꯅ ꯀꯣꯅꯨꯡꯗ ꯊꯅꯝꯂꯦ ꯃꯤꯠꯂꯥꯎꯅ ꯄꯨꯟꯁꯤꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯅꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯐꯨꯅꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯅ ꯉꯥꯡꯅꯔꯤꯕꯁꯦ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ ꯅꯣꯏ ꯑꯍꯨꯝ ꯂꯥꯛꯄꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤꯅꯍꯟꯕꯒꯤꯗꯃꯛ ꯂꯥꯏꯅ ꯊꯥꯔꯛꯄꯒꯨꯝꯕꯅꯤ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧꯗ ꯑꯗꯣ
ꯏꯅꯤꯡꯊꯧꯅ ꯑꯃꯨꯖꯥꯎꯗꯨ ꯀꯣꯅꯨꯡ ꯊꯅꯝꯂꯤꯕꯗꯨ ꯍꯧꯗꯣꯡꯗ ꯉꯥ ꯁꯪꯍꯟꯕ ꯊꯣꯛꯂꯅꯤꯅꯦ꯫ ꯃꯤꯠꯂꯥꯎꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯂꯧꯖꯈꯤꯁꯅꯨ, ꯄꯤꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯌꯥꯏꯐꯕꯅ ꯃꯤꯠꯂꯥꯎꯗ ꯑꯑꯣꯏꯀꯤꯔꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯂꯣꯏ ꯄꯨꯖꯈꯣ꯫ ꯄꯨꯟꯁꯤꯕꯅ ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯄꯤꯗꯣꯏꯁꯦ? ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯨꯈꯤꯗꯣꯏꯁꯦ? ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯅꯤ ꯀꯩꯅꯣ꯫ ꯅꯁꯛ ꯅꯇꯧ ꯐꯖꯕ ꯂꯧꯁꯤꯡ ꯂꯩꯕ ꯅꯣꯏꯅ ꯏꯆꯥ ꯂꯧꯕꯗꯤ ꯂꯧꯖꯈꯣ꯫ ꯌꯥꯏꯐꯕꯒ ꯄꯨꯟꯁꯤꯕꯒꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯃꯤꯠꯂꯥꯎꯗ ꯑꯗꯨꯗꯤ ꯏꯀꯨ ꯃꯤꯠꯂꯥꯎꯗꯨ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠꯀ ꯌꯦꯡꯉꯒ ꯅꯣꯛꯏ꯫ ꯃꯣꯏ ꯑꯍꯨꯝ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯤꯠꯂꯥꯎꯒꯤ ꯂꯥꯟꯃꯤ ꯑꯃ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎ ꯇꯝꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯥꯟꯃꯤꯗꯨꯅ ꯃꯤꯠꯂꯥꯎꯗ ꯌꯥꯝ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯔꯦ ꯂꯥꯟꯃꯤ? ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯅꯤꯅ ꯂꯥꯟ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯍꯧꯖꯤꯛ꯫ ꯀꯔꯤ? ꯀꯅꯥ? ꯀꯗꯥꯏꯗꯒꯤ ꯅꯤꯡꯊꯧ ꯑꯅꯤ? ꯄꯨꯟꯁꯤꯕꯅ ꯃꯤꯠꯂꯥꯎꯗ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯒ ꯆꯂꯥꯝꯕꯒ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯌꯥ, ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯔꯧ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯀꯩꯒꯤ ꯂꯃꯟꯗꯤ ꯀꯩꯒꯤ ꯁꯤꯡꯕ ꯇꯥꯕꯅꯤ꯫ ꯍꯩ ꯂꯥꯟꯃꯤ, ꯑꯩꯒꯤ ꯁꯔꯪꯗ ꯌꯣꯛꯂꯤꯕ ꯁꯥ ꯀꯩ ꯑꯔꯩꯕꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛ꯫ ꯍꯩ ꯅꯨꯄꯥ ꯃꯆꯥꯅꯤ, ꯑꯩ ꯍꯥꯜꯂꯝꯃꯤ ꯍꯩ꯫ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯀꯟꯅ ꯊꯧꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒ ꯌꯥꯏꯐꯕꯒꯗꯨ ꯐꯝꯃꯒ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨꯖꯥꯎꯗꯨ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞꯀ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯨꯔꯒ ꯄꯨꯟꯁꯤꯕꯒ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯌꯥꯏꯐꯕꯗ ꯑꯇꯣꯝꯕꯤ ꯑꯩꯒꯤꯅꯤꯀꯣ ꯌꯥꯏꯐꯕ, ꯑꯗꯨꯗꯤ ꯑꯍꯟꯁꯦ ꯑꯩꯒꯤ ꯑꯣꯏꯇꯥꯕ ꯏꯇꯥꯎ꯫ ꯑꯃꯨꯖꯥꯎꯅ ꯂꯥꯞꯅ ꯂꯥꯎꯔꯛꯏ꯫ ꯌꯥꯏꯃꯁꯦ ꯑꯩꯒꯤꯅꯤꯀꯣ꯫ ꯃꯣꯏ ꯃꯥꯄꯜ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯕ, ꯌꯥꯏꯐꯕ, ꯑꯃꯨꯖꯥꯎ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯍꯨꯝꯒꯤ ꯂꯨꯍꯨꯞ ꯄꯨꯟꯅ ꯃꯣꯏ ꯃꯥꯄꯜꯗꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯁꯦꯡꯗꯣꯛꯆꯔꯝꯒꯦ꯫ ꯅꯤꯡꯊꯧ ꯕꯣꯔꯖꯥꯎꯒ ꯅꯤꯡꯊꯧ ꯆꯂꯥꯝꯕꯒꯅ ꯂꯥꯛꯂꯤꯕꯗꯨ ꯅꯤꯡꯊꯧ ꯃꯤꯠꯂꯥꯎꯗ ꯂꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯃꯤꯠꯂꯥꯎꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯍꯨꯔꯥꯟꯕ ꯃꯣꯏ ꯑꯍꯨꯝꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤꯠꯂꯥꯎꯒꯤ ꯂꯩꯕꯥꯛꯇ ꯄꯨꯟꯁꯤꯕ, ꯌꯥꯏꯐꯕ, ꯑꯃꯨꯖꯥꯎ ꯃꯣꯏ ꯑꯍꯨꯝ ꯐꯥꯕ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯍꯨꯝꯒꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯍꯨꯝꯗꯨ ꯃꯣꯏ ꯑꯍꯨꯝꯅ ꯍꯨꯔꯥꯜꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧ ꯑꯍꯨꯝꯅ ꯎꯆꯤ ꯊꯤꯕꯒꯨꯝ ꯊꯤꯔꯒ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫